Hello friends, good morning. Ngasi thama khara chinmena fi suglo bada kong tume tumlo bada aigi samje ko khunna nan ba yade ba bo kele da mayam gi ju kenra da mayam comments box dum haibira mo do aina samaine iru maje to loiga mayam gi di cream je mo gi use to ine ko aidi atop cream je da use to jade dum angang da tai ba yong jin baby cream do adu dum use to re ko aina angang oi gi de dum use to bani na hꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯌꯨꯁ ꯇꯧꯔꯤ ꯏꯆꯥꯅꯨꯄꯤꯒꯁꯨ ꯄꯨꯟꯅ ꯇꯩꯔꯦ ꯇꯩꯔ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯏꯗ ꯀꯩꯀꯩ ꯇꯣꯞꯄ ꯈꯣꯠꯄꯁꯦ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯇꯧꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯤꯡꯁꯦꯟꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯌꯦꯡꯅꯤꯡꯕꯅꯦꯕ ꯅꯠꯇ꯭ꯔꯀꯣ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯅꯦꯕꯀꯣ ꯅꯥꯔꯁꯨ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯗ ꯑꯗꯨꯝ ꯀꯦꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯤꯝꯄꯜꯅ ꯑꯗꯨꯝ ꯇꯧꯖꯔꯀꯣ tumba loira loira thenge bang se ni ro to paisa se no maite na theng na ka to ya ba suru loina ko ke tumna nga tangala ga jakum changai ni ara ke ke thong ya da ma am dum ingera ke engala ke ba ko kui da ba su kem to da ba da ngasi dai dum ho ni da dum video lok thangat ba ꯌꯣꯡꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯀꯛ ꯁꯨꯃꯥꯏꯅ ꯇꯤꯡꯉꯦ ꯁꯤꯅ ꯌꯦꯅꯝꯁꯨ ꯁꯣꯏꯔ ꯊꯝꯃꯦ ꯑꯗꯩ ꯍꯤꯟꯖꯥꯡꯒꯤ ꯃꯊꯦꯜꯁꯤꯅ ꯉꯥꯔꯤ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯅ ꯄꯣꯡ ꯍꯋꯥꯏꯅꯦ ꯈꯥꯃꯦꯟꯅꯦ ꯃꯣꯇꯣꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯑꯂꯨꯅꯦ ꯉꯥꯔꯤꯅꯦ ꯑꯗꯒꯤ ꯀꯣꯂꯨ ꯍꯋꯥꯏꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯦꯝꯅ ꯂꯣꯏꯅ ꯆꯥꯝꯅ ꯊꯝꯃꯦ ꯑꯗꯨꯒ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯦꯕꯀꯣ ꯊꯥꯎꯁꯦ ꯍꯥꯞꯄꯕꯅꯤꯅ ꯁꯥꯔꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯔꯤꯁꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯅ ꯂꯣꯏꯔ ꯊꯝꯃꯕꯅꯦꯕ ꯑꯗꯣ ꯊꯝꯕꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯃꯖꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯑꯦ ꯉꯥꯔꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯃꯊꯪꯒꯥꯁꯦ ꯑꯩꯅ ꯑꯣꯟꯊꯣꯛꯑ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯈꯤꯇꯪ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯂꯣꯛ ꯊꯨꯡꯕꯗꯨꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯦꯛ ꯁꯦꯡꯉꯝꯃꯔꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯊꯝꯃ ꯃꯇꯨꯡꯗ ꯑꯩꯅ ꯃꯊꯪꯒꯥꯁꯦ ꯑꯩꯅ ꯑꯣꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯖꯥꯔꯁꯦ ꯇꯧꯊꯣꯛꯑ ꯃꯇꯨꯡꯗ ꯆꯥꯝꯈꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯅꯦꯕ ꯀꯣꯂꯨ ꯍꯋꯥꯏꯁꯦ ꯑꯩꯅ ꯃꯀꯨ ꯆꯥꯕꯤꯗꯨꯅ ꯍꯥꯎꯋꯦꯅ ꯃꯀꯨ ꯆꯥꯕꯤꯗꯣ ꯈꯣꯛꯇꯣꯛꯄ ꯑꯣꯏꯅ ꯍꯥꯞꯆꯔꯦ ꯉꯁꯥꯏ ꯉꯧꯈꯤꯕ ꯉꯥꯔꯤꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯟꯊꯣꯛꯇꯣꯏꯅꯦꯕ ꯃꯊꯪꯒ ꯑꯃꯃꯝ ꯇꯧꯔꯗꯤ ꯀꯦꯃꯦꯔꯥꯁꯦ ꯏꯊꯟꯇꯅ ꯇꯧꯕꯅꯤꯅ ꯄꯥꯏꯕꯅꯤꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯏꯊꯟꯇꯅ ꯇꯧꯕꯅꯤꯅ ꯀꯦꯃꯦꯔꯥꯁꯦ ꯃꯈꯨꯠꯅ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯏꯁꯇꯦꯟ ꯇꯧꯔꯒ ꯇꯧꯒꯗꯕꯗꯨꯁꯨ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯈꯤꯇꯪ ꯁꯦꯞ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯦꯕꯀꯣ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯅ ꯇꯞ ꯇꯞꯅ ꯇꯧꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯇꯞ ꯇꯧꯅ ꯆꯣꯡꯒꯅꯤ ꯍꯥꯏꯅ ꯑꯩ ꯇꯞꯅ ꯍꯥꯞꯆꯕꯗꯨꯅꯦ ꯑꯩꯗꯤ ꯊꯥꯎꯁꯦ ꯆꯣꯡꯒꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯧꯔꯒ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯂꯨꯁꯤꯅ ꯑꯩꯅ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕ ꯑꯂꯨ ꯑꯅꯧꯕꯅꯤꯅ ꯍꯥꯏꯗꯤꯀꯣ ꯑꯀꯣꯟꯕꯗ ꯍꯥꯞꯄꯕꯅꯦꯕ ꯊꯨꯅ ꯁꯨꯝ ꯃꯨꯜꯂꯤꯗꯅꯀꯣ ꯍꯧꯖꯤꯛꯀꯤ ꯑꯂꯨ ꯑꯅꯧꯕꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯦ ꯑꯣꯠꯂꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯦꯕꯀꯣ ꯊꯝꯃꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯑꯩꯅ ꯉꯧꯔ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯍꯥꯞꯄꯦꯕꯀꯣ ꯃꯍꯤꯁꯦ ꯍꯥꯞꯄꯒ ꯁꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯑꯗꯣ ꯃꯆꯨ ꯐꯖꯗꯦ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯉꯥꯔꯤꯁꯦ ꯉꯁꯥꯏ ꯉꯥꯔꯤ ꯑꯉꯧꯕꯗꯣ ꯁꯤꯒꯤꯅ ꯏꯁꯤꯡ ꯑꯁꯥꯕꯗ ꯁꯤꯒ ꯊꯝꯃꯦ ꯉꯥꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯉꯧꯔ ꯊꯝꯈꯤꯕ ꯉꯥꯔꯤꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯞꯆꯤꯟꯖꯔꯦꯕꯀꯣ ꯑꯗꯩ ꯉꯥꯔꯤ ꯍꯥꯞꯄ ꯌꯥꯔꯦ ꯇꯟꯖꯥꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯍꯥꯞꯄꯦꯕꯀꯣ ꯇꯞꯅ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯣꯠꯈꯥꯏꯔꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯍꯤ ꯃꯅꯥꯏꯗꯣ ꯆꯨꯞꯁꯜꯂꯦꯅꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯣꯜꯂꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯑꯣꯠꯄꯁꯦ ꯈꯔꯗꯤ ꯐꯩꯌꯦ ꯁꯨꯃꯥꯏꯅ ꯑꯣꯜꯂꯦ ꯉꯁꯥꯏ ꯑꯩꯅ ꯇꯤꯡꯈꯤꯕ ꯌꯣꯡꯆꯥꯛꯇꯨꯅꯦꯕꯀꯣ ꯑꯩꯅ ꯐꯖꯅ ꯈꯣꯜꯂ ꯃꯇꯨꯡꯗ ꯈꯨꯠ ꯁꯥꯒꯁꯦ ꯈꯤꯇꯪ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯀꯣꯕꯤ ꯃꯆꯦꯠ ꯁꯤꯃꯁꯨ ꯂꯧꯔꯦ ꯑꯗ ꯀꯛꯐꯝꯁꯤꯒ ꯑꯩꯅ ꯀꯛꯇꯣꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯛꯑꯒ ꯃꯦꯠꯇꯣꯔꯤꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯧꯔꯒ ꯀꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯈꯨꯠꯅ ꯀꯛꯄ ꯍꯥꯏꯁꯦ ꯂꯦꯟꯕꯁꯨ ꯌꯥꯎꯏꯅꯤꯀꯣ ꯊꯥꯡꯒ ꯊꯧꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯃꯀꯛ ꯀꯛꯑꯦꯕ ꯁꯤꯁꯦ ꯍꯩꯕ ꯍꯩꯇꯕ ꯇꯧꯔꯒ ꯀꯛꯑꯦ ꯀꯛꯑ ꯃꯇꯨꯡꯗ ꯌꯣꯡꯆꯥꯛꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯑꯅꯥꯕ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯔꯣꯏ ꯕꯦꯕꯦ ꯌꯥꯎꯅꯦ
Thongba khotpa loire sumaina tidongna thamme ado loiga mapansu kauthoe ngasi nongmagi mathel ni hawada hawaita dudi khangde isorna tamba ma laksani maraina mayamna 2020 haina khangnaba shopto ngasidi hekta chatlage haina hekta chatlabani ada mafamda jawra yenghalake mayam kamai tawri haito mayam jawre pot yam leirame bako akoi tombisina chamos sanai chamos ma pai yengdu pochi yamnadi fattaba poti nate bako afa pot jam jawe aduna mayam se dum lakpiyo 2020 shopto ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯂꯨꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯅ ꯈꯤꯇꯪ ꯄꯣꯠꯁꯦ ꯂꯩꯕ ꯋꯥꯠꯂꯦꯕꯀꯣ ꯁꯥꯏꯠ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯁꯤꯒꯤ 2020 ꯁꯣꯞ ꯑꯁꯤꯁꯤꯅ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯌꯣꯜꯂꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯗꯕꯥꯁꯤꯡꯁꯦ ꯌꯦꯡꯉꯨ ꯂꯣꯏ ꯐꯖꯕꯅꯦꯕꯀꯣ ꯁꯤꯗꯁꯨ ꯉꯥꯔꯤ ꯑꯃ ꯂꯩ ꯂꯣꯏ ꯂꯩꯔꯦ ꯁꯨꯅꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯌꯦꯡꯍꯜꯂꯛꯀꯦ ꯇꯞ ꯇꯧꯅ ꯀꯞꯇꯒꯤ ꯀꯩꯗꯒꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯄꯥꯝꯕ ꯌꯥꯎꯕ ꯌꯦꯡꯉꯣ ꯀꯞꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯕ ꯄꯣꯠ ꯍꯥꯏꯕꯗꯨꯁꯨ ꯅꯠꯇꯦ ꯐꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯁꯤꯗꯁꯨ ꯄ꯭ꯂꯦꯠ ꯂꯩꯔꯦ ꯌꯦꯡꯉꯣ ꯗꯕꯥ ꯗꯕꯥꯁꯤꯡ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯈꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯦꯡꯉꯣ ꯂꯤꯛꯂꯥꯏꯒꯤ ꯇꯦꯡꯀꯣꯠ ꯄ꯭ꯂꯦꯠ ꯂꯣꯏ ꯁꯨꯅꯕ ꯌꯣꯜꯂꯦ ꯁꯤꯒꯅ ꯄꯣꯠ ꯆꯩ ꯈꯜꯂ ꯌꯣꯟꯕꯗꯨꯅꯦꯕꯀꯣ ꯁꯤꯗꯁꯨ ꯅꯦꯜ ꯄꯣꯂꯤꯁ ꯂꯩꯔꯦ ꯀꯤꯂꯤꯞ ꯂꯩꯔꯦ ꯂꯣꯏ ꯁꯨꯅꯕ ꯐꯪꯉꯦ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯌꯦꯡꯉꯣ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯇꯥꯡꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ 2020 ꯁꯤꯅ ꯐꯔꯦꯅ ꯈꯜꯂꯦꯕꯀꯣ ꯇꯥꯡꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ 2020 ꯁꯤꯅ ꯃꯑꯣꯡꯒꯤ ꯂꯩꯍꯧꯕ ꯌꯥꯏꯑꯕꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯝꯇ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯕꯅꯤ ꯖꯒꯠꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯀ꯭ꯋꯥꯂꯤꯇꯤ ꯐꯩ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯕꯅꯦꯕꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯥꯝ ꯀꯥꯟꯅꯩ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯁꯦ ꯀꯥꯕꯨꯡꯒꯁꯇꯅꯦꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ Viral zakhiba mayamdo mayamsi jam viral zakhiba ni ha karara era ha sam ko kunna mare mina do viral zakhiba ni tham tha mayam se koi kamugus bazar chao khorba bazar ne hijang na pi ni marak jam kai ra bane asidi nong thak dai nam dara gi mayam je una bagi chao khorba bazar ni mayam hijang na pi phangbi dra ga chu kamugus bazar ta na lak pi ro mayam khangna da bazar ni na biết mặt không phải đâu mà này chứ xin là moro sao lâu hoài chỉ là thu đa lối này sụt mà cây xin là chappal dukan oh ho icha na khue icha na pai sulap jengi ge sulap bai rakoni pa ja da ni moya sulap se bengali sulap ni se na sulap jaw da ja ga dro cha shi mana dro jung ani mana din mane
আমি 400 বেশি তোলে 350 টাকা Ano 20 টাকা Para siya na. Dito ka na. Tayo, bazaar mo na nga ba niya pra may kita. Kano ngari, mayam ngari manam na malaki. Sawa ba dati? Ngari manam na milay bazaar na ka. Ngari tu alay na ngari shonda tulay na tasra. Chango. Chutki, chutki, chutki. Ngari, ngari, ngari. Nasa ilaw bra. Lâu thì hàng như thế này. Kilo mà được được. Kilo nó nhạt chưa ạ? Mai Chân nhà sẽ chân cái nhịp khỏe. Asa ngari ganun na apa bani na sina sina taka taka ti. Tonga ngari je image. Asyik apa jadi lagi tu mesti. Tani bu. Lâu thôi, lâu chưa đó? Apa sih gak juga? Mari kata aku masak. समझना बा ये मेरा डब्बा है अनि मनु बताओ रे Ani ni ko. क्लिप अनि Ai kili ba may sa tro ni si. asina kano Dup than na ba? thana bai Plate angang marigi. kamjana bai asina ai sana lupa hap na bagi Tamo nga. paano sana ba paano mo daw bang Ket ni. mai je si mai hap yun Katong nga. tingkot nang diyan may hay ni kun salad ra Tamo kaza ba ni mo sa. Ai no jemo glass glass si sama na uta sa. giờ bánh nhầm cái skirt ôi 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 mà nó phải để AC chấm xì Sa lai da. Let sinay gi. ông nó phải mà trốn ta chỉ năng biết đây đây dài dài gặp không ra đây à xin là ngài đi xin đừng lâu ra ngài đi tổ ngã xuống nó bằng ngài đi xin à tổ ngã xuống nó bằng ngài đi à xin à thùng 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 à chắc đi thùng mà chắc đi